Akasvani Imphal Chitrabhanu Chitrabhanu Pau Pazari Ahan Padamarueva Pau Manipuri COVID-19 Narambadigi Farapagi Chang Chada Humpunipan Desmik Mapan Ani Yore Awang Nongpo rises the COVID-19 positive Obami Masing Hingalakpa Lepri Haksangi Fiva Mimana Drabapunamak National Food Security Act Napsali Sinitaramdugi Manunchalan Nabakendra Haidi Amashung Lalo Itki Tabu Henalaito Naba Sarkana Nauna GST registration gi Aadhaar authentication Tobo Hore. Manipuri COVID-19 narambadagi farapagi changchada humpunipan dasmik mapan ani yaure haukiba pung kuntra tarukta COVID-19 naba miyoi chama humpumatoi naba phaduna discharge chokre hariba matam asida nupa yankai humdu amasung nupi tara mari punna miyoi humputere COVID-19 positive oiba thengnaki laisit asin nanongna mi sibagi paw leite Bisnupur Jila ki oina hausi COVID-19 ki apunba case sama humpudra mari shure masing manung da chama supna nipandi mapandi ki halakpa miyoi shingni Jila sida hausi miyoi chama kun naba phakre aduga active case na yankai humdoini miyoi ema laichit asitegi laikhidre Thauba Jila da hausi fawada COVID-19 positive case changa yankai nitoi thengna badagi manung da miyoi chahum marfu katere naba phaduna discharge chokre miyoi chama humpuma toina tongan ba center singda layengli Jila sida hausi fawada miyoi mari laichit asitegi laikhidre Maras da Raja Sarkar na anok wachana kanglong sing lapthoki bagi matung ina lambi da mi chathok singi chang hana degi khara hengatle mafam kya da tukan amasung kaithil sing hangki zila amagi marakta gari Chitrabhanu lanai gari kya lambi da chatpu ui Amarom da Bisnupur Jila da hausi Moirang PS ki manung chanba sunu sifai da leiba Ningthokong ward number 2 gi miyoi ama COVID-19 positive oiba thengna badagi zila asigi deputy commissioner na sunu sifai ward number 5 containment zone haina lokthokre Awang Nongpo rises in the COVID-19 positive oiba mi masing hengalakpa lepri Assam da SP ani yauna Assam police ki senior officer ahungarang COVID-19 positive oire Assam ki DGP Bhaskar Jyoti Mahanta yauna punna Assam police ki miyoi lising ahum chahum tara COVID-19 positive oire police ki miyoi tara mathoina leina astegi laikhire aduga miyoi lising ani chatu marfudra nipana naba phakre chatu sumna amana layengle Assam da hausi fawada COVID-19 positive oiba apunba masing lising marfuga mapan chamri humfunipan sure masig manung da active case na lising kunmathoi changa marfudara leiri mi lising humputare chatuk nifumathoi na naba phakre chani kuntra marina lekhidre ahumna atopa raja sing da chatkre Meghalaya dangarang chahi marfu mari shuruba miyoi ama COVID-19 amadi ate leina kaya degi lekhidre mahak tharaga raja asida leina astegi lekhidaba miyoi nipan shure raja asidangara nauna mi chama supna taruk positive oirakhi raja gi health services ki director Dr. Aman Warna hai Meghalaya da hausi fawada leina astegi naba pharakpagi masing chatar humputara taruk shure leina asti community transmission hangalakpadagi Silong Sahar gi building kaya amasung akaknaba mafam kaya containment zone haina lokthokre Nagaland dangarang nauna miyoi yankai matoi COVID-19 na naba thengneri masi tharaga raja asida positive oiba apunba masing lising ahum chatuk marfu taruk sure nauna positive oiba pasing adugi manungda lanmigi kunnipan yauri Amarom dangarang chama kunnipan naba pharakhi hoji raja asida active case lising ama chom humbuda taruk leiri apunba naba phakibana lising ani chani marfudra mari shure mi nipana lekhidre Sikkim dangarang nongna miyoi kunganitoi COVID-19 naba thengneri raja sitangarang phawada apunba case masing lising machamri sumna amasure raja gi health director Dr. PT Vutia na hai hausi active case changa kuntare leiri mi chani panhudra mathoina naba phakre nipana lekhidre Mizoram da frontline worker ani yauna nongna mi taramanga COVID-19 positive orapadegi raja du da apunba positive oiba masing chama pantara nipan shure amarom da mi kuntra taruna naba faduna ngarang discharge chokre Arunachal Pradesh tangarang security ki miyoi kuntramnga yauna nongna mi marfutara taret positive orapadegi raja du ki COVID-19 positive oiba apunba masing lising ahum chani kulumdoi shure active case na chama pan marfutara leiri ngarang chama supna ahum naba phaduna discharge chokre raja sita naba phagalapagi changna chada humpum hapan dasmik ama ani de leiri Assam da COVID-19 na naraba sing laying nabaki damma miyoi chamri henbana plasma dan tawrakle National Health Mission ki director Dr. Laxman hai plasma unit changwa rom sinaba hokre Assam da plasma dan tawrakpada Loksin Farm Center manga hangdokle
Mang na hai COVID-19 na narambadagi faraba miyoy amana akaknaba condition kharagi makhada numit kuni pangi matungda plasma dan tawba yai. Assam da hauzu fawada COVID-19 naramba mi lising humputaret hena naba phakre. Tabiriba pawasi Akasvani Imphal lagini. Kana bapangba yaba haksangi fiba mimana draba punnamak National Food Security Act napsa lising ni tarahundogi manungsalana ba kendana raja sarkar sing amasung Union Territory sing da iduna khangan kre. Haksangi fiba mimana draba punnamak napsa amasung Pradhan Mantri Garif Kalyan Anya Yosna gi makhada makhogi phangpham thokpa chinjaki chakthung soidina fanganna ba Food and Public Distribution Department na khangan ki. Masig manungda chandriba mi khudimangna nauna ration card pigadbani. Department asina hai haksangi fiba mimana draba miyoising asi khunagi ashonba kangluni aduna mimana draba haibasima antodia Anya Yosna gi manung chanba yabagi maram amani. Garif Kalyan Yosgar Avian gi makhada railways na raja tarukta midday 12.00 lising nifu hena tabak pikre raja sing adudi Bihar, Jharkhand, Madhya Pradesh, Orissa, Rajasthan amasung Uttar Pradesh ni. Projecting asi kayam na khumang soksul labagi amaskun scheme asi ki makhada yum honglakpa simi singda thabaki khudong chaba kayam na pide bagi haibadu rail mentri previous goal na kumna yang sille. Raja sing asi da railway infrastructure project sam humphumanga rom paikhatle. Rail Mantraloin Hai Avian Sigi Makhada Simi Lising Tarani Toy Chani Humbudra Taruk Tabak Sinari. Paikaliba projecting Asigi Damak Tikadar Sing Dalupa Koti, Lising Ama, Chamri Tara Hena Pitakre. COVID-19 Light Labadegi Atopama Pumsing the Tabak Dorambadegi Halaklaba Simi Sing the Hingnabagi, Pambe Fanganaba Pradhan Mantri Narendra Modina, Sigi Zunda, Garif Kalyan Yosgar Avian Asi Hogdo Kibani. Lalot itiki tabuk hena laitha unaba sarkana nongna GST registration gi Aadhaar authentication to wahore Aadhaar authentication pamba singi GST registration to wada physical verification to wagi darkar oidre amasung tabuk suba numit humni gi manungda registration adu piragani adumoina ma Aadhaar authentication pamdaba singnedi lalot itiki mapam adu physical verification to wanatraga documentary verification to matungda registration pigani masik tabuk suba numit kunmathoni natraga madudagi hena changba yai Sarkan hai nongna registration ki damakta Aadhaar authentication toba asina lalol itik tabak hena komtho halagani masina pukchil sengna text siriba amasung sengna lalol itik toriba singbu hena khudong chahalagani aduga sasinna ba amadi nam thak toba singda GST dagi tokhaina leiragani Aadhaar authentication ki kuthangda GST registration toba gi khudong chaba asi bharamacha pumnamangna fangani Sarkan hairi varata COVID-19 narambadigi farakpa apunba masingna active case dagi lakh 33 lom hele Haksel Mantraloni hai naba pabagi masing leptan hengalakpa asina laying liba masing hanthale hozi apunba positive case ke chada kulhumdai dasmik ani mari khaktamak laying li machina maram ordina laina astegi sibagi changsu tamna hantharakli Haksel Mantraloni hai naba pabagi masing hengalakpa asina farapagi chang asisu chada humhudra mangarom yaure hozi phawada punna naba faraba masing lakoni thoi lising marfu hele Bharat hauzik sibigi chang chada ama dasmik nipan tarukta leire masi malengi oina khwaidgi nemba changni Mantraloy asin hai naba phaba masing hengalakpa amasung sibigi chang hantharakpa asina Bharatna lakholiba thawrang sing asi kanaba phangle haibadu utle sehi sigi January dagi Pune gi laboratory amakhakta da sample test oba hokribadagi ngasi di sample koti 3 lakh yankai hena test oba ngamle Malengi oina coronavirus dagi sikiba masing lakh nipan hele John Hopkins University High COVID-19 namaram ordina malem pumbada sikiba masing lakh nipan lising taru chama marfudra tere shure positive oiba masing na kotiani la kunthani thoi lising marfuga mari changa marfudra yaure masig manungda ayambadi America Brazil Bharat amasung Russia dani Marasida World Health Organization na thokpa anoba chana kanglon amagi matungina masagi chehi tarani tho helaba ngang khudingmak halsinga chapmana na marks ukodabani hari angangsina virus asi sandokpra haibigi matangdadi ikhangkhangnadri hozik aroibada maruiba pau amuk hanna Manipur COVID-19 na narambadagi farapagi changchada humpunipan dasmik mapan anida yaure awangnopo raja singda COVID-19 positive oiba mi machine hangalakpa leptri Haksangi fiva mimana draba punamak National Food Security Act napsa lising ni tarahumdogi manungsalana naba kendra na hairi amashung lalot itiki tabak hena laito onaba sarkana nongna GST registration gi Aadhaar authentication tawba hore Paulo Zare